Akashwani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Langi lairimbi ima imoinu irat thaunigi thauram hayeng pangthokani numit asiga mari lainana Rajyapal yauna luchingba kayana yaifa paujel pirakli. Imoinu numit ka mari lainana Rajyagi Fishery Bibhag na sinba Imoinu Fish Fair hayeng Imphal gi hapta kangjibungda pangthokani. Lok Sabha gi MP Dr. Angomsa Bimol Akoijam na hairi Tripura gi Mahairoyama Uttarakhand lekidabigi thodok adu taraina lawpham thokte. India Meteorological Imphal Center na hairi lagliba numit humni marini asida rajya sigi tongan jila kharada lechil kungna tharaba amasung Pradhan Mantri Narendra Modi na hairi Bharat asi malemgi pungning chingchinpham mafam ama oiba ngamle. Langi lairimbi ima imoinugi irat thauram hayeng pangthokani numit asiga mari lainana luchingba kayana yaifa paujel pirakli. Manipuri Rajyapal Ajay Kumar Bhalana Langi lairimbi imoinu imagi numitna lakpada rajya sigi miyamda saukhatpa nungai yaifaba amadi punchi nungsangbu oirasanu hairi magi paujelda Rajyapal na hai. Langi lairimbi ima asina yumthong kudingda nungai yaifaba nungsi chanaba lamdam ama oihanaba thaujal piba oirasanu. Manipur Vidhan Sabha gi Adyaksha Thokchom Saitabradagi paujel da hai Langi lairimbi imoinu imagi numitna lakpada lamdam asida ingna chingna santi oina sahong ngahong na panba lamdam ama oirasanu yumthong kudingda harauba nungaiba yaifaba pinabiba oirasanu. MLA K Robindra Singna imoinu iratpa numitna lakpada lamdam asigi miyam maruoina maitai singdai paujel piri. Imoinu imana lamdam asibu watapadaba awana laitaba lamdam ama ohelasanu hairi. MLA Yumnam Khemsana imoinu imagi numitna lakpada lamdam asi saukhatpa tijang kaijang daba watapadaba lamdam ama oirasanu hairi. All Manipur Students Union MSU amasung Manipur ima kanglepak maitai leibagna imoinu imagi numitna lakpada yaifa paujel pirakli. Amaromda imoinu numit ka mari lainana Rajyagi Fishery Bibhag na sinba imoinu Fish Fair hayeng ayuktagi Imphal gi hapta kangjibungda pangthokani. Masida punna stall chama tara hangani mela asida sarkar na lepa mamalda nga sing miyamda phangangani. Nga sing adugi manungda maitai sareng kilogram amagi makhada lumba nga sing kilogram da lising amaga chama kilogram amagi mathakta lumba na lupa lising amaga chani kilogram anigi mathal lumba na lupa lising amaga chamanga nga ton kilogram da lupa chambri yankhaida phangangani. Mela asida katla rau mirgal grass carp silver carp na chingba tongan makhalgi ngayak kayasu phangani hairi. Hanagi Pradhan Mantri Atal Bihari Vajpayee na laikidabagi sahi sama surakpagi Atal Samriti Worsh sahi ama chupna pangthokpagi manung chana Atal Kabi Samelan amasung Atal Samelan ngasi Imphal West Jilagi Chajing Mairen Khongda pangthokre. Ngasigi thorum asida MLA Karam Sham BJP Manipur Pradesh ki Vice President M Nimbus State General Secretary K Sarat Kumar na chingba miyoi kaya su saruk yakhe. Thorum asida Atal Bihari Vajpayee na iba saireng amasu mahaki pidam ningai oiba punsi khongsat ki matangda singthakhe. Pradhan Mantri Krishi Sinchai Yojana Watershed Development Component 2.0 gi makhada Kakching Jila da Imphal Jila gi Androda leba Krishi Vigyan Kendra na exposure visit ama tawkre. Masida Krishi Vigyan Kendra gi miyoi singa lawmi singa hakthengna na unaduna lawushyugi amasung mahai marongi matang wafam gaya khanaki. Lawmui humpu hena khananai basa saruk yakhe. Langmaidong Elangkhang Pokpi Waikhong Laimanai Tangjeng Seiraw amasung wangugi lawmi singa unaduna mahai marong hena puthoknabagi wafam sing khanaki. Manipurda lairiba Farmers Producer Organization FPO yauna Primary Cooperative Society singda English ngani kunmangagi oina National Cooperative Development Corporation NCDC Regional Award for Cooperative Excellence and Merit Inthopagi Thorum Imphal gi lamphel pata leba ICM gi conference hall da pangthokre. Bharat Sarkar gi Cooperative Mantraloy gi makhada National Cooperative Development Corporation sinduna pangthokpa thorum aduda sel gi mana amasung certificate singen thokki. Primary Credit Society ki category da Hekruism and Kamong GP Label MPCS Limited Imphal West na Excellence Award amasung Thongju Part 2 GP LMPCS Limited Imphal East na Merit Award phangki. Fishery amasung beekeeping gi oina wangu laifam awang lekai Fish Farming Cooperative Society Limited amasung Sanahi Beekeeping Society Limited Imphal East na mana lawkre. Dairy sector da
Ima Langnubi Dairy Cooperative Society Imphal Westna Excellency Mana Phangkhre. Women's Cooperative Category da Oinam Awang Lekai Women's Development Cooperative Society Limited Bisnupurna Excellence ki Mana Phangle. Haksangi phibam imanadrabasingna khunai asigidamak honariba kaya asi miyamna saugotpiyu haina Disabled Development Association Manipur gi cherol amana haire. Cherol asina hai association asigi makhada disabled singi yafenabagi damak Ningtham Kaithil haina mingthonma mela lagliba January gi amadagi tha ama chupna pangthokani mela asida miyamna saruk yabiduna disabled singbu pungning thogotpiyu haire. Paugi marak thatna atenba break ama. Akashwani Imphal gi pau kangbuna sahi loibagi akhanana puthok chaba thauram ing komja lising ani kunmanga bu hangat na yengba प्रधानमंत्री नरेंद्र मोदी चाही असigi सितंबर 13 da मणिपुर da लाखी। मैंने कहा था कि मणिपुरी संस्कृति के बिना भारतीय संस्कृति अधूरी है। डेंगी लाइना न ख्वाइदगी सोखनबसु चाही असिना ओइखी अतुंग इसिंग लैहंद्रगदी हाइरेबो मस्कुइटो से मागी मरुंग कोखुम लैतदना कांगा से लाइना खोइना कंट्रोल तोबो याय। आकाशवाणी इम्फाल ना मियाम की सेवा तौरकपा चाही हुफु फारकपा डायमंड जुबली की थौरम चाही असिगी नवंबर 5 दा पांगथोखी। Akashwani Imphal has completed 60 years of service. I understand it made its humble beginning on 15th August 1963 actually within the Raj Bhavan complex. चाही असिगी February 9 da मुख्यमंत्री नोंगथोंबम बिरेन फम थादोखी राष्ट्रपति की शासन लाखी। इसिंग इचाउगी अवाबा सानरोय सिंगी माई पाकपगी नुंगाइबा मरमदा मक्तदा लांजेनरबा IDP सिंगी वाकत चाही असिदा थोखिबा थौदोक सिंगनी। Soidana tabiu sahi loiba numit December 18 numidang pung 9 makhai Akashwani Imphal gi pau kangbuna puthok chaba akhanaba thauram ing komja lising ani kunmanga bu hangat na yengba Tabiriba pawasi Akashwani Imphal dagini. Lok Sabha gi MP Dr. Angomza Bimol Akoijamna hairi Tripura gi Mahiroyama Uttarakhand lekidabagi thaudok adu taraina lopam thokte paumi singu unabamada siri Bimol na hai Bharat ki awang nongpok lamdam gi miyoi singi mathakta sathaba miyot minei gi thaudok sing asi hakchin na lopam thoi lebaga sida miyoi kaya haurokpham lol sawong sada khenabagi miding thamduna pamdaba thaudok kaya su sathaba thengnari mangna hai lebaga sigi konung nai Delhi da su sakchu khenabagi matungina pamdaba thaudok kaya thokhiba leire maramasina Ain ngagli bama di luchingba singna asigumba thokdok sing asi thoktanaba ahenba bideng thamaningi Sangbidan gi article 15 da piram liba warol asimak leibak asida khenabagi mideng thamduna thokdok wathok kaya thongandabnabani amaromda MP Bimol na school amadi college singda awang nopok lamdam gi matangda haurogliba mahiroi singi curriculum da haptuna ningthina khanganingbagi apambasu phongdokki Sri Bimol na hai This has been happening quite regularly, In fact, I have seen as a young student as well, or even when I was a faculty in Delhi University or otherwise also. This is a byproduct of the way we conceptualize this country. In terms of, say, school curriculum, for example, you have excluded Northeast, so the Northeast becomes the other, quite obviously. And therefore, you should not see this as an isolated event. This is a larger issue. Amaromda Youth Forum for Protection of Human Rights na Tripuragi Angel Chakmale kidaba si kana yaning tabo fongdokli lubasigi serol ma da hai miyobegi munungsugi wang madam yathina halamba asi mipum kuding mang kana yaning tabo fongdokpam thui mirat asigi matangda asuma puthoktu na mara leba miwising aingi matugina dandi pina badabi shu tawri India Meteorological Imphal Center na hairi lagliba numit humni mari ne sida rajya sigi tongan ba jila karada lechil kungna tharaba yai Imphal East, Imphal West, Bisnupur, Thoubal, Kakching, Ukhrul, Senapati, Tamenglong, Churachandpur amasung Fairjol jila singi mafam kharada lechil kungna thabagi awaba mayoknaraba yai Rajya gi Directorate of Climate Change ki matungina ngasi numidang wairam pung 3 phawbada Senapati jila na Celsius degree manga dasmik ama mari yongna inki Tamenglong amasung Ukhrul jila dasu Celsius degree 3 yongna inki Manipuri Performing Art haiba hiramasda tha sigi kunma thoidagi hauduna pangthorokpa workshop Assam gi Kasarda leiba Sonai da ngasi luisinkhre
Chandpur Amuthoi Sangit Vidyaloyna sinduna pangthokpa thoram aduda MLA Karimuddin Buroya saruk yaki thoram aduda Manipurdagi mioi kayana pungcholom natki jagoi khubak isai basok pangthoki lam singasigi matang da khangai kayana su che pathoki Poksho X child marriage amasung child trafficking gi maramda nomugyeba miyam punna khangminabagi thoram mangasi Kangpopi jilagi Koireng khulgi longada pangthokre District Child Protection Unit Kangpopi na sinba thoram asida Kangpopi jilagi District Child Protection Officer Tengnopal jilagi Child Officer Child Welfare Committee gi Member Secretary amasung Women and Child Rights Activists na chingba miyoi sing saruk yaki thoram asida miyam da angang singbu kari karamba ain ngakpi senbiri amasung ngaktokani habagi matangda pangthokhibani Professor Naurem Sanajawbagi Marfu Suba Mapo Kumon Thauranga Mari Lenyana Oza Sanajawba Memorial Trust na sinduna Trambari Shuba Oza Sanajawba Memorial Lecture lisingani kunmanga ngasi Kanchipurda laiba National Research Center Haijingang Kaithel da pangthokre Mitai Irol Iek Lonya Silol Apunbalu Milal Kanglai Park Mai Loisangda Sahi Om Thopuna Mioi Kunmathoi Kale Waikom Gozen Meiten Luching Purel amasung Langoljam Nongmai Lembi na Working President oiragani Porampar Water Treatment Plan na konba mafam singda toti sing pibagi matam ahungba khara leragani Public Health Engineering Department gi Water Supply Maintenance Division number 2 gi Executive Engineer thokpa chirulama hai Water Treatment Plan asina ising lauriba iril turel gi imai nyam thakibadagi khongthang asi lokhatpani Kanchipur Water Treatment Plan na konba mafam singda oina su ising pibagi chang hantharagani Akashwani Imphal dagi pau tabiri Pradhanmantri Narendra Modi na hairi Bharat asi Malem gi pungning chingsinpa mafam ama oiba ngamle social media da thagatpa warwala mada Sri Modi na hai Malem gi lebak singna Bharat asibu achauba asa thamba amasung ajitpa thajaba thamba lebak ama oina ure mangna hai Malem gi lebak pungramang na Bharat asi sakhotpa gi lambida manglom da changsiliba lebak ama oina ure masipumna mak lebak asi gi miyam gi hotnaba kanba thauna handaba wakalon na ngambani Sri Modi na hai lisingani kunmanga asi Bharat ki oina chauna ohongba purakpa ngamba sahi ama oire sahi asida miyamna tongan lam kayada ahungba kaya purakpa ure lebak asina sakhotpagi lambi romda su manglomda changsinba ngamle institution singda matamga chunana sengbatle tungkoigadaba hena mapangal kanba thorang kaya su sarkar asina paikhatle Pradhanmantri Narendra Modi na sababati oiduna ngasi niti ayokta miyamna sakhanglaba economics amasung sectoral experts singa unodun wari shanakare Sri Modi na kendra gi budget lisingani kuntaru kuntaret ki manguinana miyoi asidagi makhoigi wakalon sing adu piraknaba unabani leibaga sigi haujik oiriba sel tungi pibam amasung tungi oirakadaba pibam singidamak mifam asi maru oina pangthokpani mifam asida leibaga sina haujik chenariba sel tungi pibam lam asida hena mapangal kalhanduna hena phagadhanaba thorang sing paikhatnaba kanake haujik sanabagi pau Mangsatabam Premananda dagi Ahum subaima panthoibi trophy lisingani kulma kuntroki ngasi sanakiba match singa WFC amadi SDC mai pakre ngasi sanakiba ahanba match ta Wangkhem FC na EPYC ilangkhang pokpibu panjal ahum sino da thoiki atopa match amada Sugnu Diamond Club na Fearless Boys Thaunaujambu panjal manga sino da thoiki All India Football Federation gi mideng makha da chathriba Elite Youth League ki ngasi WPC ground angthada chanakiba match sa Sangai Heroes amadi TYDA match si apiwa matamgi manungda panjil ani chanuduna draw oikre Sangai Heroes ki panjil sing adu Sinam Johnson amadi Kaisam Lucky Kantana chanki aduga TYDA ki panjil sing aduna Faumai Gwankinlung amasung Mangte Stephen Komna chanki Trasuba MNCA Plate Tournament lisingani kunma kuntruki ngasi Thawal gi Moijing Public Ground da sanakiba match ta Napsa Kha Imphal na Thawthangwai banbu ran 93 ta thoiki Imphal gi Model Higher Secondary amasung Oriental College Ground da sanakiba topa match amada PTCC Patsoi Part 3 na Force Ketrigaubu ran cham amada thoiki aduga Thawal jila gi Khangabok Part 3 Cherapur Public Ground da sanakiba match amadana Blue Hawk Kurai Lamlong na All Al Amin Lilongbu ran cham amada thoiki amromda ngasi Larinjam Public Ground da sanakadaba match amada team ama laktabadagi IBSA Yumnam Laikai na walkover fangkre Kerala gi Tiruvananthapuram gi Greenfield International Stadium da chathariba nupi gi cricket ki manga suba amasung T20 International Final da Bharat amasung Sri Lanka sanari Suni Aroibada maroiba pau amok Langi Lairenbi ima imoinu irat thoni gi thoram hayeng pangthokani numit asiga mari lenar Rajyapal yauna luchingba kayana yaipa paujal pirakle imoinu numit ka mari lenar Rajya gi fishery bibagna sinba imoinu fish fair hayeng Imphal gi hapta kangjibong da pangthokani
Lok Sabha gi MP Dr. Angomsa Bimol Akoijamna hairi Tripura gi mahiroi ama Uttarakhand lekidabagi tawdok adu taraina lopham thokte. India Meteorological Imphal Center na hairi lagliba numit humni marini asida rajya sigi tongan bajela karada lechilkung na tharba yai amasong Pradhan Mantri Narendra Modi na hairi Bharat asi malemgi pungning chinchinba mafam ama oiba ngamle pauloi jare.